Hello mayam ngasi aina paper 1 gi language 1 amsung 2 adugi discussion noi torkadoine adu ekhigi CTET mayam loina thari thagre adu cut off se general gi oina cut off se 90 150 to minimum 90 duga atai category sing OBC SC ST gidi 82 out of 150 sumaina mayam da high ko duga mamang da ikoina result lakpadadi 60% habidi 150 jimno ga 90 phangadi qualify oire na results ki marks sida dum yawe ba aduna 90 bu yawragadi adum kaimto wani kai oidre adum qualify oire ko aduga sijimusu mo expert mayam jina adum high OBC SC or ST oiragadi 82 sina qualifying mark oidoini ha haina haire duga official oiba answer key amasung key ga OMR sheet ka sa asidi kona prakha thagraba matungda 15 days leiraga haidokadabnina date 23 24 February haida haidorpa adum yaeba akogi OMR sheet to display to putorakda kona sangam ba mayam aduga results ina sigi siloiraba matung official answer key to oba aduga anda OMR display tawra matung tha ama leira kanda amu akogi result do lakku yeba moigi website ta thola ani result do adudi tha ama leira ka higher mina date March ki 23 dai the result se thola pa yai duga sabsaba dinate duga sigi officially moigi official website to obo matungda muk tha amalung leiraga DigiLocker da 23 April adaida tha amalung leira kanda DigiLocker da ge khoina isa ge khoigi marks kai kra loina download to doine ba sida keno ma to e haiduna loidriba moigi website la ama thaga leidati koi mark kya phangage ke dor aseng ba mark setuna DigiLocker da gi DigiLocker da gi lawto ko den ko marks se hayeng matam yoro kana DigiLocker de kamai lawto kane di sum mati ama hairke adu loira ba matung sida ikoi ki hadaki paper do yamna lengthy ba yamna sang ba matam nang no khota ba yam ma yaw bani da ikoi na magi marks se yow ngam do sum amero kani adu na mathang gi CTET na kram kana to toino haiba matam da mayam na panam se July August haisida mathangi CTET je torokani haina panari masi mayam je mayam gi knowledge ta lebiro dugai koi hojik paper 1 gi Manipuri paper 1 gi language 1 je game na se paper 1 ne haibe 1 ne ba paper 1 ne haijabai 1 ni asi ju jom graduate ke level da dum keno se set tawre aduna dum poche reading comprehend ka se ga irai lai do kasu oide ba ina par ga yeng ba ko matam mahan da bi da hawr se ko 91 de hose achouba lining gi ijel ga theng na ruba aduna maram oiduna wai pareng asi optative complex compound imperative compound di amasung haibu wai yorokani ga ga nangsu masu kai se dum compound to ko hai pareng sin na mai te ron gi dum amane du bosidadi maram oiduna hairabasu hairabadi kai na smain to raga di ko si complex kot kani sanamaniki aibadi khelram brindaban mayengba madhavaram haricharan sanamanik siki ai bise kana no si ju yang ngawhan ne sanamani ki ma ko ki se yeng se ko sida sanamani yaw la
ꯋꯥꯍꯦꯡꯕ ꯃꯥꯙꯕꯔꯥꯝꯅ ꯁꯦꯟꯕꯤ ꯀꯕꯣꯛꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯗꯤ ꯃꯥꯙꯕꯔꯥꯝ ꯈꯣꯠꯂꯅꯤꯀꯣ ꯃꯥꯙꯕꯔꯥꯝ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨ ꯅꯤꯡꯕ ꯊꯣꯔꯛꯈꯤꯕꯁꯤ ꯚꯥꯒ꯭ꯌꯆꯟꯗ꯭ꯔ ꯍꯥꯛꯇꯛꯇꯅꯤ ꯁꯤꯁꯨ ꯃꯨꯟꯅ ꯄꯥꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯥꯟꯗꯣꯏꯅꯦꯕ ꯑꯇꯩ ꯅꯤꯡꯊꯧ ꯌꯥꯎꯗꯦ ꯚꯥꯒ꯭ꯌꯆꯟꯗ꯭ꯔ ꯃꯊꯛꯇ ꯄꯤꯕꯗꯣ ꯑꯗꯨ ꯑꯍꯥꯟꯕ ꯑꯃꯈꯛ ꯄꯤꯔꯤꯗꯣ ꯚꯥꯒ꯭ꯌꯆꯟꯗ꯭ꯔꯅ ꯑꯁꯤꯒꯤꯁꯦ ꯑꯇꯩ ꯅꯤꯡꯊꯧ ꯄꯟꯗꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯈꯣꯠꯂꯦ '94ꯗ ꯌꯦꯡꯕꯗ ꯂꯥꯏꯅꯤꯡꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯄꯥꯎꯇꯥꯛ ꯄꯥꯎꯖꯦꯜ ꯄꯤꯕ ꯄꯨꯟꯁꯤꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯆꯠꯅꯕ ꯑꯆꯨꯝꯕ ꯃꯥꯏꯀꯩ ꯇꯥꯛꯄ ꯂꯥꯏꯔꯤꯛꯇꯤ ꯍꯥꯏ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯌꯥꯎꯔꯤꯕ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨ ꯅꯤꯡꯕꯁꯤꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯥꯡꯂꯣꯟꯁꯨ ꯃꯥꯟꯗꯣꯏꯅꯦꯕ ꯂꯥꯡꯂꯣꯟꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯌꯦꯡꯉꯝꯁꯦ ꯂꯥꯡꯂꯣꯟꯁꯤ ꯌꯦꯡꯉꯨꯀꯣ ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯈꯪꯍꯟꯗꯨꯅ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯎꯇꯥꯛꯀ ꯍꯥꯏꯔꯗꯤ ꯂꯥꯡꯂꯣꯟꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯏꯁꯣꯔꯗ ꯚꯛꯇꯤ ꯂꯩꯕ ꯑꯆꯨꯝꯕ ꯆꯠꯄ ꯂꯥꯏꯕꯨ ꯅꯤꯡꯕ ꯐꯤꯗꯝꯒꯤ ꯃꯁꯛꯇ ꯃꯤꯠꯌꯦꯡ ꯊꯝꯕ ꯉꯥꯛꯇꯅꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯗ ꯑꯀꯟꯕ ꯏꯆꯦꯜ ꯃꯇꯝꯗꯨꯒꯤ ꯁꯃꯥꯖꯇ ꯕꯤꯔꯥꯠ ꯁꯥꯟꯊꯨꯞꯂꯣꯟ ꯔꯥꯝ ꯅꯣꯡꯒꯥꯕ ꯁꯤꯗꯗꯤ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯤꯅꯦ ꯂꯥꯏꯅꯤꯡꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯄꯥꯎ ꯃꯊꯛꯇ ꯑꯃꯨꯛ ꯌꯥꯎꯔꯝꯕꯅꯤ ꯃꯊꯛ ꯃꯈꯥꯋꯥꯏꯗ ꯌꯥꯎꯔꯝꯗꯧ ꯃꯥꯜꯍꯟꯕꯅꯦꯕ ꯑꯗꯨ ꯃꯊꯛꯇ ꯍꯪꯒꯠꯂꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯗꯤꯡꯒꯤ ꯀꯩꯅꯣꯗꯣ ꯀꯌꯥꯝ ꯍꯩꯔꯒ ꯌꯦꯡꯉꯤꯅꯦ ꯑꯦꯕꯤꯂꯤꯇꯤ ꯌꯦꯡꯉꯤꯅꯦꯕ ꯁꯥꯏꯋꯥꯏꯗ ꯌꯥꯎꯔꯝꯗꯧ ꯍꯦꯛꯇ ꯃꯥꯟꯗꯨꯅ ꯃꯊꯛꯇ ꯌꯥꯎꯔꯝꯕꯅꯦ ꯃꯊꯛꯇ ꯌꯥꯎꯔꯝꯗꯧ ꯃꯥꯟꯕꯁꯦ ꯃꯈꯥꯗ ꯆꯤꯡꯊꯕ ꯂꯥꯏꯅꯤꯡꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯄꯥꯎꯇꯥꯛ ꯄꯥꯎꯖꯦꯜ ꯄꯤꯅꯕ ꯄꯨꯟꯁꯤꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯆꯠꯅꯕ ꯑꯆꯨꯝꯕ ꯃꯥꯏꯀꯩ ꯇꯥꯛꯄ ꯁꯍꯤꯇ꯭ꯌꯒꯤ ꯃꯁꯛꯁꯤꯡ ꯄꯨꯁꯤꯜꯂꯛꯈꯤ ꯋꯥꯍꯦꯡꯕ ꯃꯥꯙꯕꯔꯥꯝ ꯁꯦꯟꯕꯤ ꯀꯧꯕꯣꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯕ꯭ꯔꯤꯟꯗꯥꯕꯟ ꯃꯌꯦꯡꯕ ꯃꯥꯙꯕ ꯑꯅꯤ ꯁꯩꯁꯛꯂꯒ ꯍꯔꯤꯆꯔꯟ ꯋꯥꯌꯦꯜꯕ ꯑꯃꯁꯨꯡ ꯈꯦꯜꯔꯥꯝ ꯋꯥꯍꯦꯡꯕ ꯑꯅꯤꯅ ꯏꯕ ꯑꯔꯣꯡ ꯅꯟꯗꯀꯨꯃꯥꯔ ꯂꯥꯏꯕꯨ ꯅꯤꯡꯕ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨ ꯅꯤꯡꯕꯁꯦ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨ ꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯎꯔꯤꯁꯦ ꯁꯤ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨ ꯅꯤꯡꯕꯁꯦ ꯑꯁꯤ ꯕꯤꯔꯥꯠ ꯁꯥꯟꯊꯨꯞꯂꯣꯟ ꯂꯥꯡꯂꯣꯟ ꯔꯥꯝ ꯅꯣꯡꯒꯥꯕꯒꯁꯤꯅ ꯃꯈꯥꯋꯥꯏꯗ ꯌꯥꯎꯕ ꯁꯥꯏꯋꯥꯏꯗ ꯃꯈꯥꯋꯥꯏꯗ ꯌꯥꯎꯕꯅꯦꯕ ꯙꯅꯟꯖꯣꯏꯁꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ 95ꯁꯦ ꯅꯤꯡꯊꯧ ꯑꯁꯤꯅ ꯚꯛꯇꯤꯅ ꯑꯊꯣꯏꯕ ꯑꯣꯏꯅ ꯒꯧꯔꯤꯌꯥ ꯕꯩꯁꯅꯣꯞ ꯂꯥꯏꯅꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯅꯤꯡꯊꯤꯅ ꯆꯥꯎꯈꯠꯂꯛꯈꯤ ꯃꯁꯤꯗ ꯃꯄꯥꯟꯒꯤ ꯂꯣꯟ ꯀꯌꯥ ꯌꯥꯎꯕꯒꯦ ꯃꯄꯥꯟꯒꯤ ꯂꯣꯟꯁꯤ ꯀꯌꯥ ꯌꯥꯎꯏ ꯌꯦꯡꯉꯨꯁꯨ ꯀꯌꯥ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯗꯦ ꯚꯛꯇꯤ ꯅꯝꯕꯔ 1 ꯂꯩꯔꯦꯀꯣ ꯑꯊꯣꯏꯕ ꯑꯣꯏꯕ ꯒꯧꯔꯤꯌꯥꯗ 2 ꯕꯩꯁꯅꯣꯞ 3 ꯂꯥꯏꯅꯤꯡꯅ ꯃꯅꯤꯄꯨꯔꯤ 4 ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯅꯤꯡꯊꯤꯅ ꯆꯥꯎꯈꯠꯂꯛꯈꯤ 4 ꯁꯤ 3ꯒꯤꯁꯤ ꯁꯥꯟꯊꯨꯞꯂꯣꯟ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯗ ꯌꯥꯎꯔꯤꯕ ꯅꯥꯒ ꯊꯥꯒꯁꯦ ꯁꯤ ꯀꯣꯟꯁꯣꯅꯦꯟ ꯑꯅꯤ ꯊꯪꯅꯅ ꯂꯩꯔꯛꯄ ꯀꯣꯟꯁꯣꯅꯦꯟ ꯁꯤꯀ꯭ꯋꯦꯟꯁ ꯀꯣꯟꯁꯣꯅꯦꯟ ꯅꯝꯕꯔ 3 ꯀꯣ ꯍꯣꯃꯣꯐꯣꯟꯁ ꯍꯥꯏꯕꯗꯤ ꯈꯣꯟꯊꯣꯛꯇꯤ ꯃꯥꯟꯅꯔꯒ ꯍꯥꯏꯗꯣꯛꯄꯗꯗꯤ ꯃꯥꯟꯅꯔꯒ ꯃꯤꯅꯤꯡ ꯆꯦꯟꯗꯕ ꯀꯣꯟꯁꯣꯅꯦꯟ ꯀ꯭ꯂꯁꯇꯔ ꯊꯪꯅꯅ ꯂꯩꯕ ꯈ꯭ꯋꯥꯡ ꯁ꯭ꯋꯥ ꯀ꯭ꯋꯥꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯎꯕꯗꯣ ꯃꯤꯅꯤꯃꯦꯜ ꯄꯦꯔꯁꯤꯃ ꯈꯪꯗ꯭ꯔꯦ ꯀꯣꯟꯁꯣꯅꯦꯟ ꯁꯤꯀ꯭ꯋꯦꯟꯁ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯥꯎꯇꯥꯛ ꯄꯥꯎꯖꯦꯜ ꯄꯤꯕ ꯂꯥꯏꯔꯤꯛꯇꯤ ꯉꯁꯥꯏ ꯀꯩꯅꯣ ꯑꯇꯩ ꯂꯥꯏꯔꯤꯛ ꯃꯥꯜꯂꯨꯔꯒꯁꯨ ꯂꯥꯡꯂꯣꯟꯅꯤꯀꯣ ꯁꯤꯁꯦ ꯁꯣꯝꯗ ꯌꯥꯎꯈꯤꯕꯗꯨꯅꯦ ꯏꯁꯣꯔꯗ ꯚꯛꯇꯤ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯗꯤ ꯏꯁꯣꯔꯗ ꯚꯛꯇꯤ ꯀꯠꯆꯔꯤ ꯂꯥꯏꯕꯨ ꯂꯥꯠꯄꯅꯤ ꯂꯥꯏꯗ ꯎꯍꯩ ꯀꯠꯄꯅꯤ ꯂꯥꯏꯗ ꯁꯦꯜ ꯄꯩꯁꯥ ꯀꯠꯄꯗꯨꯅꯤ ꯂꯥꯏꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕꯅꯤ ꯚꯛꯇꯤ ꯍꯥꯏꯁꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯆꯥꯟꯅꯔꯦꯀꯣ ꯂꯥꯏꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕꯅꯤ ꯍꯥꯏꯅ ꯈ꯭ꯋꯥꯏ ꯆꯥꯟꯅꯔꯦ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯅ ꯂꯩꯇꯥꯔꯕ ꯃꯅꯤꯄꯨꯔ ꯁꯃꯥꯖ ꯑꯃ ꯑꯣꯏꯈꯤꯕꯁꯤ ꯚꯥꯒ꯭ꯌꯆꯟꯗ꯭ꯔ ꯈꯥꯒꯦꯝꯕ ꯄꯥꯝꯍꯩꯕ ꯒꯔꯤꯕ ꯅꯋꯥꯖ ꯁꯤꯁꯦ ꯂꯥꯁꯇ ꯌꯥꯎꯋꯤꯗꯅ ꯂꯥꯁꯇ ꯍꯪꯕ ꯀꯣꯏꯁꯟꯁꯦ ꯐꯥꯔꯁ ꯁꯦꯟꯇꯦꯟꯁꯇ ꯌꯥꯎꯒꯜꯂꯦꯕ ꯌꯥꯎꯕ ꯌꯥꯎꯗꯕ ꯌꯦꯡꯁꯤꯀꯣ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯅ ꯂꯩꯇꯥꯔꯕ ꯃꯅꯤꯄꯨꯔ ꯁꯃꯥꯖ ꯃꯩꯗꯤꯡꯉꯨ ꯆꯤꯡꯊꯪ ꯈꯣꯝꯕ ꯚꯥꯒ꯭ꯌꯆꯟꯗ꯭ꯔꯒꯤ ꯃꯇꯝ ꯅꯤꯡꯊꯧ ꯑꯁꯤ ꯐꯝꯕꯥꯜ ꯑꯅꯤꯔꯛ ꯍꯥꯏꯕꯗꯤ 1881, 1892, ꯑꯃꯁꯨꯡ 1893 ꯄꯥꯔꯣꯏꯒꯦ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤꯗꯗꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯩꯇꯥꯔꯕ ꯃꯅꯤꯄꯨꯔ ꯁꯃꯥꯖꯇꯣ ꯂꯥꯁꯇ ꯄꯤꯕ ꯀꯣꯏꯁꯟꯁꯤ ꯐꯥꯔꯁ ꯁꯦꯟꯇꯦꯟꯁꯇꯒꯤ ꯁꯦꯝꯃꯦꯕ ꯃꯣꯏꯅ ꯇꯧꯍꯜꯂꯤꯁꯤ ꯃꯊꯛꯇ ꯑꯃꯨꯛ ꯄꯥꯍꯟꯕ ꯃꯈꯥꯗ ꯑꯃꯨꯛ ꯄꯥꯍꯟꯕ ꯃꯔꯛꯇ ꯀꯩ ꯌꯥꯎꯔꯤꯒꯦ ꯍꯣꯠꯆꯟꯍꯟꯕ ꯂꯦꯚꯦꯜꯁꯦ ꯐꯠ ꯐꯥ ꯑꯩꯈꯣꯏꯒꯤ ꯔꯤꯗꯤꯡ ꯀꯝꯄ꯭ꯔꯤꯍꯦꯟꯁꯦ ꯀꯌꯥꯝ ꯇꯧꯕ ꯉꯝꯃꯒꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯒꯤ ꯑꯣꯏꯅ
ꯁꯤ ꯍꯥꯏꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯦꯍꯦꯟ ꯔꯤꯗꯤꯡ ꯀꯝꯄ꯭ꯔꯦꯍꯦꯟꯗꯣ ꯀꯌꯥꯝ ꯇꯧꯕ ꯉꯝꯃꯒꯦꯗꯣ ꯌꯦꯡꯊꯣꯛꯄꯅꯤꯅ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯟ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯈꯟ ꯁꯤꯗ ꯌꯥꯎꯔꯝꯗ ꯌꯥꯔꯁꯨ ꯐꯠ ꯑꯣꯟꯒꯠꯍꯟ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯕꯨ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯅꯗꯤ ꯃꯁꯤꯒꯨꯝꯕꯁꯦ ꯈꯔ ꯑꯩꯈꯣꯏꯅ ꯈꯨꯠꯂꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄ꯭ꯔꯦꯛꯇꯤꯁ ꯀꯩ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯅꯨꯡꯇꯤꯒꯤ ꯐꯣꯡꯉꯤꯕ ꯄꯥꯎ ꯆꯦꯁꯤꯡꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯦ ꯑꯩꯈꯣꯏꯅ ꯄꯔꯤꯈꯥ ꯈꯔꯅꯤ ꯋꯥꯠꯂꯤꯉꯩꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠꯀꯤ ꯄꯥꯕꯤꯕ ꯇꯥꯔꯒꯗꯤ ꯁꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯔꯤꯗꯤꯡꯒꯤ ꯀꯩꯅꯣꯁꯦ ꯃꯇꯝ ꯅꯪꯒꯅꯤ ꯃꯇꯝꯁꯨ ꯀꯩꯁꯨ ꯃꯥꯡꯉꯣꯏ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤꯀꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯥꯕꯤꯕ ꯃꯥꯒꯤ ꯑꯁꯥꯡ ꯑꯁꯥꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯥꯏꯇꯔꯁꯤꯡꯅ ꯄꯤꯕ ꯀꯂꯝꯅꯤꯁꯁꯤꯡꯅ ꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯄꯥꯎ ꯆꯦꯗꯨꯗ ꯅ꯭ꯌꯨꯁꯄꯦꯄꯔ ꯈꯕꯔꯁꯤꯗ ꯄꯥꯕꯤꯔꯒꯗꯤ ꯁꯤꯗꯩꯗ ꯃꯇꯝ ꯃꯥꯡꯉꯣꯏ ꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗ꯭ꯔꯒꯗꯤ ꯑꯇꯩ ꯑꯇꯩ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯦꯇꯦꯝ ꯇꯧꯕ ꯉꯝꯗꯣꯏꯅꯤ ꯚꯩꯌꯆꯟꯗ꯭ꯔ ꯑꯣꯏꯈ꯭ꯔꯦꯀꯣ ꯐꯥꯔꯁ ꯁꯦꯟꯇꯦꯟꯁꯇ ꯌꯥꯎꯈꯤꯕꯗꯣ ꯑꯗꯒꯤ ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯁꯤꯁꯨ ꯑꯩ ꯄꯥꯔꯦ ꯁꯤꯁꯦ ꯑꯩꯕꯨꯗꯤ ꯁꯤꯒꯤ ꯄꯦꯄꯔ 1ꯁꯦ ꯀꯩꯁꯨ ꯊꯥꯗꯦ ꯑꯗꯨꯝ ꯂꯥꯏꯗꯦꯕ ꯀꯩꯁꯨ ꯁꯤꯁꯤ ꯑꯗꯩ ꯁꯤꯒꯤꯁꯤꯅ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯈꯪꯕꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯗ ꯂꯥꯏꯖ ꯋꯥꯠꯄꯤ ꯂꯝꯗꯒꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯔꯥꯡꯒꯨꯝ ꯀꯣꯔꯧ ꯃꯩꯁꯥ ꯂꯥꯡꯂꯛꯂꯦ ꯊꯥꯗꯣꯏ ꯂꯩꯔꯥꯡ ꯑꯣꯏꯕꯤꯗꯣ ꯀꯝꯕꯤ ꯊꯛꯀꯤ ꯂꯦꯝꯂꯩꯒꯨꯝ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯛꯂꯦ ꯈꯣꯏꯒꯤ ꯃꯄꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯥꯡ ꯁꯥꯠꯄ ꯂꯝꯗꯝꯗ ꯁꯥꯒꯟ ꯇꯨꯐꯥꯟ ꯈꯞꯇꯨꯅ ꯀꯣꯏꯅ ꯄꯥꯏꯁꯤ ꯄꯥꯏꯉꯝꯗ ꯄꯥꯡꯊꯣꯛꯆꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯋꯥ ꯁꯔꯨꯛ ꯑꯣꯏꯔꯛꯏ ꯌꯦꯡꯍꯩꯗꯔꯦ ꯊꯣꯏꯕꯤꯗꯣ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯅꯤꯡꯗ꯭ꯔꯦ ꯅꯣꯡꯌꯥꯏ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯈꯣꯡꯒꯨꯟ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯈꯝꯕꯩ ꯆꯔꯩ ꯑꯃꯟꯕ ꯑꯗꯨꯗꯕꯨ ꯀꯣꯟꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯅꯨꯔꯥ ꯀꯨꯝꯖꯥ ꯀꯌꯥꯗꯤ ꯂꯦꯜꯂꯤ ꯁꯨꯝꯅ ꯀꯞꯇꯨꯅ ꯈꯝꯕꯩ ꯃꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯁꯤꯗꯁꯤ ꯑꯗꯨꯝ ꯐꯣꯡꯅ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤ ꯊꯣꯏꯕꯤꯅ ꯁꯣꯝꯗ ꯈꯝꯕ ꯎꯗꯅ ꯌꯥꯝ ꯂꯥꯞꯅ ꯀꯕꯣꯗ ꯂꯣꯏ ꯀꯨꯝꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯀꯣꯏꯁꯟ ꯄꯥꯔꯁꯦ ꯀꯝꯕꯤ ꯊꯛꯀꯤ ꯂꯦꯝꯂꯩꯒꯨꯝ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕꯁꯤ ꯁꯦꯅꯨꯕꯨꯅꯤ ꯉꯥꯕꯨꯅꯤ ꯊꯣꯏꯕꯤꯕꯨꯅꯤ ꯌꯨꯕꯔꯥꯖ ꯆꯤꯡꯈꯨꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯀꯅꯥ ꯑꯣꯏꯅꯤ ꯍꯥꯏꯔꯒꯅ ꯁꯦꯅꯨꯗꯤ ꯑꯣꯏꯔꯣꯏ ꯉꯥ ꯑꯣꯏꯔꯣꯏ ꯊꯣꯏꯕꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯊꯣꯏꯕꯤꯅ ꯀꯔꯤꯒꯤꯗꯃꯛ ꯑꯋꯥꯕꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯄꯒꯦ ꯃꯥꯅ ꯋꯥꯔꯤꯁꯦ ꯎꯆꯦꯛꯀꯨꯝ ꯁꯥꯒꯟ ꯇꯨꯐꯥꯡ ꯄꯥꯟꯗꯕꯒꯤ ꯈꯝꯕꯒꯤ ꯃꯄꯥꯎ ꯇꯥꯈꯤꯗꯕꯒꯤ ꯈꯣꯏꯒꯤ ꯃꯄꯣꯛ ꯑꯣꯏꯗꯕꯒꯤ ꯀꯝꯕꯤ ꯊꯛꯀꯤ ꯂꯦꯝꯂꯩ ꯑꯣꯏꯕꯒꯤ ꯁꯤꯁꯦ ꯄꯥꯔꯕ ꯃꯇꯨꯡꯗ ꯄꯥꯗ꯭ꯔꯒꯁꯨ ꯈ꯭ꯋꯥꯏ ꯆꯥꯟꯅꯕꯁꯤꯁꯦ ꯈꯝꯕꯒꯤ ꯃꯄꯥꯎ ꯇꯥꯈꯤꯗꯕꯒꯤ ꯁꯤꯁꯨ ꯃꯥꯟꯗꯣꯏꯅꯤ ꯁꯤꯁꯨ ꯃꯥꯟꯗꯣꯏꯅꯤ ꯈꯣꯏ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥ ꯄꯥꯏꯔꯒ ꯆꯠꯄ ꯉꯝꯗꯣꯏꯅꯤꯗꯅ ꯎꯆꯦꯛ ꯑꯣꯏꯔꯝꯃꯒꯗꯤ ꯄꯥꯏꯔꯒ ꯆꯠꯄ ꯉꯝꯗꯣꯏꯅꯤꯁꯨ ꯑꯗꯨꯝ ꯀꯝꯕꯤ ꯊꯛꯀꯤ ꯂꯦꯝꯂꯩ ꯑꯣꯏꯕꯒꯤ ꯀꯝꯕꯤ ꯊꯛꯀꯤ ꯂꯦꯝꯂꯩ ꯑꯣꯏꯕꯒꯤ ꯃꯥꯁꯦ ꯉꯥꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯝ ꯀꯝꯄꯦꯌꯔ ꯇꯧꯔꯤꯅꯤꯀꯣ 2 ꯈ꯭ꯋꯥꯏ ꯆꯥꯟꯅꯕ 2 ꯈꯔ ꯂꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯄꯦꯄꯔ 1ꯁꯤ ꯏꯔꯥꯏ ꯂꯥꯏꯔꯝꯗꯦꯗꯀꯣ ꯀꯝꯕꯤ ꯊꯛꯀꯤ ꯂꯦꯝꯂꯩꯒꯨꯝ ꯍꯥꯏꯕꯁꯤꯅ ꯂꯦꯝꯂꯩ ꯑꯁꯤ ꯆꯥꯡꯗꯝꯅꯔꯤꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯦꯟ ꯑ ꯊꯤꯡ ꯀꯝꯄꯦꯌꯔ ꯇꯨ ꯎꯞꯃꯦ ꯔꯨꯄꯛ ꯍꯥꯏꯅ ꯃꯦꯇꯥꯐꯣꯔ ꯑꯁꯤ ꯀꯔꯝꯕꯅ ꯆꯥꯟꯅꯔꯅꯤ ꯀꯝꯕꯤ ꯊꯛꯀꯤ ꯂꯦꯝꯂꯩꯒꯨꯝ ꯍꯥꯏꯕꯁꯤ ꯄꯣꯠꯇꯨ ꯅꯠꯇ꯭ꯔꯥ ꯂꯦꯝꯂꯩ ꯍꯥꯏꯁꯦ ꯉꯥꯅꯦꯕ ꯉꯥ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯊꯣꯏꯕꯤꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯃꯤꯗꯣ ꯊꯤꯡ ꯕꯤꯡ ꯀꯝꯄꯦꯌꯔ ꯁꯩꯗꯗꯤ ꯃꯤ ꯑꯣꯏꯔꯦꯗꯅ ꯊꯣꯏꯕꯤ ꯑꯣꯏꯔꯦꯅ ꯎꯞꯃꯥꯟ ꯁꯤꯒꯁꯦ ꯑꯗꯨꯝ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯊꯦꯡꯅꯕ ꯑꯩ ꯍꯨꯟꯗꯣꯛꯑꯝꯕꯗꯤ ꯈꯪꯗꯦꯕꯀꯣ ꯎꯞꯃꯥꯟ ꯑꯃꯠꯇ ꯅꯠꯇꯦ ꯁꯤ ꯈꯣꯠꯂꯦ ꯑꯀꯣꯟꯕꯒꯤ ꯄꯔꯦꯡ 3 ꯈꯝꯕꯒꯤ ꯆꯔꯩ ꯃꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦꯗ ꯎꯕ ꯐꯪꯂꯤꯕ ꯍꯨꯟꯗꯣꯛꯑꯝꯅꯤ ꯑꯃꯗꯤ ꯈꯣꯠꯇꯤ ꯈꯣꯠꯂꯝꯅꯤꯀꯣ ꯑꯃꯗꯤ ꯁꯤꯗꯗꯤ ꯃꯥꯛ ꯃꯥꯡꯍꯟ ꯌꯥꯄꯣꯠꯇꯦ ꯈꯝꯕꯩ ꯆꯔꯩ ꯃꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯈꯝꯕꯩ ꯆꯔꯩꯗꯒꯤ ꯍꯧꯔꯒ ꯃꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦꯗ ꯎꯕ ꯐꯪꯂꯤꯕ ꯑꯂꯪꯀꯥꯔꯁꯤ ꯁꯤꯃꯤꯂꯤ ꯍꯥꯏꯄꯔꯕꯣꯜ ꯑꯦꯂꯦꯒꯣꯔꯤ ꯑꯦꯂꯤꯇ꯭ꯔꯦꯁꯟ ꯑꯀꯣꯟꯕꯒꯤ ꯄꯔꯦꯡ 3 ꯍꯥꯏ ꯑꯀꯣꯟꯕꯒꯤ ꯄꯔꯦꯡ 3 ꯄꯥꯒꯦ ꯑꯀꯣꯟꯕꯒꯤ ꯄꯔꯦꯡ 3 ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯀꯣꯟꯕꯒꯤ ꯄꯔꯦꯡ 3 ꯈꯝꯕꯩ ꯆꯔꯩ ꯑꯃꯟꯕ ꯑꯗꯨꯗꯕꯨ ꯀꯣꯟꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯅꯨꯔꯥ ꯀꯨꯝꯖꯥ ꯀꯌꯥꯗꯤ ꯂꯣꯜꯂꯤ ꯁꯨꯝꯅ ꯀꯞꯇꯨꯅ ꯈꯝꯕꯩ ꯃꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯋꯥꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯗꯣ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯁꯨꯝꯅ ꯀꯞꯇꯨꯅ ꯈꯝꯕꯒꯤ ꯃꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦꯅ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯆꯥꯟꯅꯕꯗꯨ ꯌꯦꯡꯉꯣꯅꯦ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯋꯥꯕꯒꯤ ꯆꯥꯡꯁꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯆꯥꯟꯅꯕ ꯁꯤꯃꯤꯂꯤꯗꯤ ꯅꯠꯇ꯭ꯔ ꯌꯥꯎꯗ꯭ꯔꯦꯕ ꯁꯤꯗ
allegory su natre allegory di sak lo laga mapang ni symbol ka have the alliteration ju oite repetition beginning consonant sound repeat to du ma alliteration is hyperbole khoi chanar tu korau mai sa lang le masita mai sa lang le basi yum dani mai tong dani masa pum thamoi dani sidi ira la phum easy ma phangjaroi bi ru masa pum dani thoi bi gi wari tadi krai ri thamoi doi ta ningol oina pokning ribasi sanurani thadoi ni senu ni khamno ni kitang ong thok pai wane thoi bi habi mo ta thadoi ong thok pai wane da kha sik amo on ki nong ba na adu da nong ba da na pi thadoi ko i kan hai thoi bi ko ra ga khong ni kitang luhan na bai na question ni level lo kitang step up dong na bai na thoi bi do hap ta bi thadoi na bi senu hai bas ni manai bi ma wa senari bi ni khamno di thoi bi kano na trap kham bagi mase ni chi bana la le sanurani tu the reading comprehension loire to makha ta si di explanation to the vida adum moigi expert sing duna pi ba unofficial oiba answer ki du de yenga se sasak khosel age matam se ya ma so sangal roi language 2 gi so ai thangal ke sema ga textbook sing the worry sing sharing sing play sing amusung tongan ba mai sing ai bi sing ni bi di yoi adu umma material sing du gi ekoina khangat pa darkar oi maram di textbook lokko tu ji kai gi no sine authentic amusung sana junarable loan oi yes authentic oi gani sana junarable loan oi du ne ba textbook hai ba se mayam na expert mayam am se mai na drop board amana kaina 107 oza amana loan tam iwi mi yeng khara fanglami kudam oina bigyan gi wakhalon da text mabu pa ba ga loina na khang ba akak na ba aspect sing du lui haina khan ba angang sing do khan do ke haina bhag na free loram mi adu ma text adu pa na ba amusung khang na ba makhoi sogat pa oina mahak na tongan session sing low khre masigi thong masibu kari haina khang na ba ke angang sing khando ani du ka na sogat poina tongan ba session lora agadi mado remedial teaching ꯑꯩꯈꯣꯏꯅ ꯈꯣꯠꯄ ꯃꯇꯝꯗ ꯑꯣꯞꯁꯟ ꯂꯣꯏꯅꯃꯛ ꯌꯦꯡꯉꯨꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯆꯥꯟꯅꯕꯗꯣ ꯊꯤꯡꯀꯤꯡ ꯁ꯭ꯀꯤꯜ ꯅꯠꯇꯦ ꯍꯥꯏꯌꯔ ꯑꯣꯔꯗꯔ ꯁ꯭ꯀꯤꯜ ꯅꯠꯇꯦ ꯐꯤꯗꯕꯦꯛ ꯇꯤꯆꯤꯡ ꯅꯠꯇꯦ ꯔꯦꯃꯦꯗꯤꯌꯦꯜ ꯇꯤꯆꯤꯡ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣ ꯑꯁꯤ ꯁꯥꯇ꯭ꯔꯗꯨꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯁꯔꯨꯛꯁꯤꯡꯒꯤ ꯄꯔꯄꯁꯐꯨꯜ ꯀꯂꯦꯛꯁꯟ ꯑꯃꯅꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜꯁꯤꯡ ꯑꯃꯁꯨꯡ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯏꯚꯥꯂꯨꯑꯦꯠ ꯇꯧꯕꯗ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣ ꯁꯦꯝꯕ ꯑꯁꯤ ꯁꯥꯇ꯭ꯔꯗꯨꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯁꯔꯨꯛꯁꯤꯡ ꯄꯔꯄꯁꯐꯨल ꯀꯂꯦꯛꯁꯟ ꯑꯃꯅꯤ ꯍꯥꯏꯔꯤ ꯁꯥꯇ꯭ꯔꯗꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜꯁꯤꯡ ꯁ꯭ꯇꯔꯣꯡ ꯑꯦꯟ ꯋꯤꯛ ꯄꯣꯏꯟꯠ ꯃꯌꯥꯝꯗꯨ ꯏꯚꯥꯂꯨꯑꯦꯠ ꯇꯧꯕꯗ ꯁꯥꯇ꯭ꯔꯗꯨꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣ ꯑꯃ ꯁꯦꯝꯕꯤꯔꯒꯗꯤ ꯁꯥꯇ꯭ꯔꯗꯨꯒꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕꯗ ꯑꯗꯩꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯆꯨꯝꯃꯦ ꯑꯅꯤꯃꯛ ꯆꯨꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯔꯤꯖꯟꯁꯤꯅ ꯑꯦꯁꯔꯁꯟꯁꯤꯒꯤ ꯑꯆꯨꯝꯕꯗꯨ ꯁꯟꯗꯣꯛꯅ ꯇꯥꯛꯂꯦ ꯍꯥꯏꯅ ꯍꯥꯏ ꯑꯁꯤꯗ ꯌꯥꯔꯦꯀꯣ 2 ꯃꯊꯪꯗ ꯀ꯭ꯋꯦꯁꯟ 109 ꯑꯗꯣꯝꯒꯤ ꯀ꯭ꯂꯥꯁꯇ ꯁꯥꯇ꯭ꯔꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕ ꯅꯍꯥꯛꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯤ ꯑꯃꯒ ꯏꯟꯇꯔꯦꯛ ꯇꯧꯅꯅꯕ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯨ ꯁꯦꯌꯔ ꯇꯧꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯅꯅꯕ ꯃꯌꯥꯝꯗꯨꯅꯦꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯋꯥꯍꯪꯁꯤꯡ ꯌꯥꯝꯅ ꯍꯪꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ ꯋꯥꯍꯪ ꯌꯥꯝ ꯍꯪꯉꯅꯤ ꯏꯟꯇꯔꯦꯛ ꯇꯧꯅꯔꯅꯤ ꯑꯃꯅ ꯋꯥꯍꯪ ꯍꯪꯒꯅꯤ ꯑꯃꯅ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯄꯨꯡꯕꯥ ꯑꯃꯁꯨꯡ ꯄꯨꯡꯕꯥ ꯍꯥꯏꯕꯗꯤ ꯑꯅꯤꯅꯤ ꯁꯦꯝꯕꯗ ꯖꯨꯔꯥ ꯁꯦꯝꯕ ꯑꯃꯁꯨꯡ ꯑꯄꯨꯟꯕꯒꯤ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯤꯟꯕ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯕꯤꯁꯨ ꯌꯥꯔꯦ ꯃꯈꯣꯏꯅ ꯇꯦꯛꯁ ꯑꯗꯨ ꯍꯧꯅ ꯄꯥꯅꯕ ꯁꯦꯝꯕꯤꯕ ꯍꯥꯏꯗꯤ ꯂꯥꯎꯗ ꯔꯤꯗꯤꯡ ꯇꯧꯍꯟꯅꯕ ꯑꯃꯃꯝꯇ ꯑꯣꯏꯅ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯃꯝꯇ ꯁꯤꯗꯗꯤ ꯏꯟꯇꯔꯦꯛꯁꯟꯁꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯁꯤꯁꯦ ꯂꯧꯊꯣꯛꯑꯒ ꯁꯤꯁꯦ ꯌꯥꯎꯕ ꯀꯛꯊꯠꯂꯣ ꯑꯗꯨꯒ ꯂꯥꯁꯇ ꯂꯩꯍꯧꯕꯗꯨ ꯑꯗꯨꯝ ꯇꯥꯔꯛꯑꯅꯤꯀꯣ ꯁꯤꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏꯗꯅ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨ ꯑꯃꯒ ꯄꯥꯅꯍꯟꯗꯨꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯍꯟꯕ ꯑꯃꯁꯨꯡ ꯋꯥꯍꯪꯁꯤꯡ ꯑꯃꯒ ꯍꯪꯅꯍꯟꯕ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯅ ABD ꯌꯥꯎꯕ ꯑꯣꯞꯁꯟꯁꯤꯡꯁꯦ ꯂꯣꯟꯒꯤ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯂꯔꯅꯤꯡ ꯁ꯭ꯇꯥꯏꯜꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯦꯐꯔꯦꯟꯁꯁꯤꯡꯒꯤ ꯃꯔꯝꯗ ꯈꯔꯒ ꯍꯦꯟꯅ ꯈꯪꯅꯕꯒꯤ ꯄꯔꯤꯡꯗ ꯀ꯭ꯋꯦꯁꯟꯅꯤꯌꯔ ꯑꯃ ꯄꯤꯔꯝꯃꯤ
ꯃꯐꯝꯁꯤꯗ ꯑꯣꯖꯥ ꯑꯁꯤꯒꯤ ꯔꯣꯜ ꯑꯁꯤ diagnostician, manager, planner, provider of expert information. ꯂꯣꯟꯒꯤ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯂꯔꯅꯤꯡ ꯁ꯭ꯇꯥꯏꯜꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯦꯐꯔꯦꯟꯁꯁꯤꯡꯒꯤ ꯃꯔꯝꯗ ꯈꯔꯒ ꯍꯦꯟꯅ ꯈꯪꯅꯕꯒꯤ ꯄꯔꯦꯡꯗ ꯀ꯭ꯋꯦꯁꯟꯅꯤꯌꯔ ꯑꯃ ꯄꯤꯔꯝꯃꯤ. ꯃꯐꯝꯁꯤꯗ ꯑꯣꯖꯥ ꯑꯁꯤꯒꯤ ꯔꯣꯜ ꯑꯁꯤ ꯍꯥꯏꯗꯤ ꯀ꯭ꯋꯦꯁꯟꯅꯔ ꯑꯃ ꯀ꯭ꯋꯦꯁꯟ ꯃꯌꯥꯝ ꯍꯪꯉꯒ ꯄꯤꯕꯗꯣ ꯀꯔꯤ ꯈꯪꯅꯕ ꯂꯔꯅꯤꯡ ꯁ꯭ꯇꯥꯏꯜ ꯄ꯭ꯔꯦꯐꯔꯦꯟꯁꯁꯤꯡ ꯃꯁꯤ diagnostician ꯍꯥꯏꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯉꯥꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯨ ꯌꯦꯡꯅꯕꯅꯤ. ꯃꯦꯅꯦꯖꯔ, ꯄ꯭ꯂꯥꯟꯅꯔ, provider of expert information. ꯁꯤꯁꯦ 4ꯁꯦ ꯑꯩꯅ ꯆꯥꯅꯩꯌꯦꯅ ꯑꯩꯅ ꯈꯜꯂꯦ. 111 ꯃꯈꯥꯗ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯀꯔꯝꯕꯅ ꯁꯕ ꯁ꯭ꯀꯤꯜ ꯑꯣꯐ ꯔꯤꯗꯤꯡ ꯅꯠꯇꯕꯒꯦ? ꯁꯕ ꯁ꯭ꯀꯤꯜ ꯑꯣꯐ ꯔꯤꯗꯤꯡꯒꯤ ꯁꯕ ꯁ꯭ꯀꯤꯜ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯕꯅꯥꯟꯁꯤꯡꯗꯨ ꯈꯪꯕ. ꯄꯥꯕꯗꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯕꯅꯥꯟꯗꯣ ꯁ꯭ꯄꯦꯂꯤꯡꯗꯨ ꯈꯪꯗ꯭ꯔꯁꯨ ꯌꯥꯔꯦꯗꯅꯀꯣ. ꯁꯕ ꯁ꯭ꯀꯤꯜ ꯅꯠꯇꯦ ꯍꯥꯏꯕ. ꯀ꯭ꯂꯥꯁ 1ꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯈꯣꯔꯤ ꯈꯣꯔꯥꯡ ꯈꯣꯠꯀꯦꯔꯥ, ꯂꯥꯏ ꯌꯦꯛꯀꯦꯔꯥ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯦꯛ ꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯐꯛꯂꯥꯡꯗꯨꯗ ꯏꯒꯦꯔꯥ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯇꯥꯡꯁꯤꯗ ꯇꯧꯒꯠꯂꯤꯕ ꯃꯑꯣꯡꯁꯤ ꯈꯣꯠꯀꯦꯔꯥ, ꯅꯣꯏꯅ ꯈꯪꯕ ꯋꯥꯍꯩ ꯑꯃ ꯏꯒꯦꯔꯥ, ꯂꯥꯏ ꯌꯦꯛꯀꯦꯔꯥ ꯍꯥꯏꯔꯦꯕꯀꯣ. ꯑꯗꯨꯗꯤ ꯀꯔꯝꯕꯅꯣ? ꯅꯝꯕꯔ 2, emergent literacy development. ꯃꯈꯥꯗ ꯄꯤꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤꯗꯒꯤ ꯌꯪ ꯂꯔꯅꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯆꯨꯝꯕꯗꯨ ꯀꯔꯝꯕꯅꯣ? ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯔꯅꯔꯁꯤꯡꯅ ꯑꯦꯕꯁꯇ꯭ꯔꯦꯛ ꯀꯟꯁꯦꯞꯁꯤꯡꯗꯒꯤ ꯃꯣꯇꯤꯚꯦꯁꯟ ꯐꯪꯏ. ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯔꯅꯔꯁꯤꯡꯅ ꯑꯦꯕꯁꯇ꯭ꯔꯦꯛ ꯀꯟꯁꯦꯞꯁꯤꯡ ꯈꯪꯏ. ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯔꯅꯔꯅ ꯑꯦꯕꯁꯇ꯭ꯔꯦꯛ ꯀꯟꯁꯦꯞꯁꯤꯡ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ. ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯔꯅꯔꯁꯤꯡꯅ ꯑꯦꯕꯁꯇ꯭ꯔꯦꯛ ꯀꯟꯁꯦꯞꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯃꯤ. ꯃꯁꯤꯗꯩꯁꯤꯗ ꯑꯦꯕꯁꯇ꯭ꯔꯦꯛ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯕꯀꯣ. ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯔꯅꯔꯁꯤꯡꯅ ꯑꯦꯕꯁꯇ꯭ꯔꯦꯛ ꯀꯟꯁꯦꯞꯁꯤꯡ ꯈꯪꯏ. ꯑꯦꯕꯁꯇ꯭ꯔꯦꯛ ꯑꯣꯏꯕ ꯀꯟꯁꯦꯞꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯈꯪꯕ ꯉꯝꯃꯤ. ꯃꯁꯤ ꯈꯤꯇꯪ ꯑꯟꯁꯔꯁꯤ 2ꯅꯦꯅ ꯄꯤꯔꯛꯑꯦ, ꯑꯗꯨꯕꯨ ꯁꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ. 3ꯁꯨ ꯃꯥꯜꯂꯦ. ꯑꯩꯗꯤ 3ꯁꯤꯅꯕꯨ ꯍꯦꯟꯅ ꯃꯥꯜꯂꯦꯅ ꯈꯜꯂꯤ. ꯌꯪ ꯂꯔꯅꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯆꯨꯝꯕꯗꯨ ꯀꯔꯝꯕꯅꯣ? ꯀꯣꯟꯀ꯭ꯔꯤꯠ ꯇꯨ ꯑꯦꯕꯁꯇ꯭ꯔꯦꯛꯁꯦ ꯆꯥꯎꯈꯠꯂꯛꯑꯒ ꯂꯥꯛꯇꯧꯕ ꯄꯣꯠꯅꯦꯕ. 2 or 3. 2ꯁꯤꯗꯤ ꯑꯩ ꯌꯥꯅꯤꯡꯗ꯭ꯔꯦ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ 3ꯁꯤ ꯑꯗꯨꯝ ꯈꯣꯠꯂꯅꯤꯀꯣ. ꯀꯣꯟꯅ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯔꯛꯀꯦ. ꯀꯣꯟꯅ ꯏꯁꯥꯅ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯖꯔꯣ ꯊꯤꯔꯒ. ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯒꯤ 3ꯁꯦ. ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯐꯤꯁꯤꯌꯦꯜ ꯑꯟꯁꯔ ꯀꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯌꯥꯝ ꯊꯥꯗꯣꯔꯛꯏꯕ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯒ ꯆꯦꯛ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯀꯣꯏꯁꯟ 3-4ꯗꯤ ꯑꯗꯨꯝ ꯆꯦꯟꯅꯅꯤꯀꯣ. ꯌꯥꯝꯃꯕꯗ ꯀꯣꯏꯁꯟ 3-4, ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯕꯗ ꯀꯣꯏꯁꯟ 1-2 ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯆꯦꯟꯅꯔꯅꯤ. ꯂꯣꯏꯅ ꯆꯨꯝꯅꯤ ꯂꯩꯇꯦ. ꯑꯗꯨꯒ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯁꯤꯅ ꯑꯁꯣꯝꯗꯁꯨ ꯏꯪꯂꯤꯁꯀꯤꯗꯨꯒ ꯃꯥꯟꯅꯗꯣꯏꯅꯦꯕ ꯂꯦꯡꯒ꯭ꯋꯦꯖ 1 ꯃꯁꯦꯟꯁꯦ. ꯂꯦꯡꯒ꯭ꯋꯦꯖ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥꯅ ꯄꯤꯕ ꯀꯤꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯥꯏ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯍꯤꯟꯗꯤꯒꯤ, ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯇꯩ ꯂꯩꯗꯅ ꯍꯤꯟꯗꯤ ꯅꯠꯇꯕ ꯑꯇꯩ, ꯑꯗꯨꯅ ꯍꯤꯟꯗꯤꯒꯤ ꯀꯔꯤ ꯄꯤꯕꯁꯨ ꯃꯥꯟꯅꯗꯕ ꯑꯃ ꯌꯥꯎꯗꯣꯏꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯄꯤꯔꯤꯁꯤꯗꯤ, ꯑꯗꯨꯒ ꯂꯦꯡꯒ꯭ꯋꯦꯖ ꯏꯪꯂꯤꯁ ꯃꯁꯦꯟ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯍꯤꯟꯗꯤ ꯃꯁꯦꯟ ꯄꯤꯅꯕꯗꯨꯁꯨ ꯑꯟꯁꯔ ꯀꯤꯁꯦ ꯃꯣꯏ ꯃꯁꯦꯟꯁꯨ ꯃꯥꯟꯅꯗꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯟꯁꯔ ꯀꯤꯗꯨꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟꯅꯦ, ꯑꯗꯨꯅ ꯂꯦꯞꯇꯣꯏꯅꯦ. ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯔꯛ ꯔꯦꯟꯖꯁꯦ ꯈꯪꯅꯤꯡꯉꯤꯗꯅ, ꯑꯗꯨ ꯈꯪꯅꯅꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯁꯤ ꯑꯣꯏꯅꯤ ꯑꯗꯨꯅ ꯊꯥꯗꯣꯛꯄꯅꯦꯕꯀꯣ. ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯆꯦꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯀꯣꯏꯁꯟ 1-2 ꯃꯉꯥꯏꯔꯦ ꯆꯦꯟꯅꯔꯁꯨ. 114. ꯅꯥꯠꯀꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯐꯣꯡꯗꯣꯛꯄꯒꯤ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯜꯆꯔꯒ ꯃꯌꯦꯡ ꯑꯁꯤ ꯂꯣꯟꯅ ꯁꯦꯝ ꯁꯥꯏ. ꯃꯁꯤ ꯑꯉꯥꯡꯁꯤꯡ ꯐꯒꯠꯍꯟꯅꯕꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯃꯇꯤꯛ ꯃꯉꯥꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕꯅꯤ. ꯅꯥꯠꯀꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯐꯣꯡꯗꯣꯛꯄꯒꯤ ꯆꯞ ꯆꯥꯕ ꯃꯇꯤꯛ ꯃꯉꯥꯜꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯗ ꯐꯪꯍꯜꯂꯤꯕꯁꯤ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯟꯁꯀ ꯂꯣꯏꯅꯅꯅꯤ. ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄꯒꯤ ꯅꯥꯠꯁꯤꯡ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ. ꯁꯤ ꯑꯗꯨꯝ ꯆꯨꯝꯃꯦꯀꯣ. ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯈꯪꯍꯜꯂꯛꯏꯗꯣ ꯑꯇꯣꯞꯄꯒꯤ ꯅꯥꯠ, ꯑꯇꯣꯞꯄꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯉꯝꯅꯅꯕ ꯁꯨꯝ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯁꯤꯡ ꯄꯨꯁꯜꯂꯒ ꯇꯝꯕꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣই ꯄꯨꯟꯅ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯁꯨ ꯀꯜꯆꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯇꯝꯃꯒ ꯑꯃꯅ ꯑꯃꯒꯤ ꯈꯪꯅꯕꯗꯣ.
115 dukan amada karigum khara leibigi satra sing adun takai fadal khangdaba yadaba sing du yenglawide madu makhagi sidagi satra sing adu chanagadabadi dukandar amasung pot leibasingi marakta thokpa awai khum wari batai sanabagi tenba ma iu haibisina khai chanarani classroom gi learning experiencing asi angang singi punchi mahing amsung makoi gi context singa luthana mari samna duna lei angang sing dana mamang da khangki bidu werak na basengwa jago learning experience asi design taw khrabani yes sinamu number 2 gi animak chumme atuga a sina achumba chandong atak le satra sing mateng bang makoi vocabulary hingan amo oza amana loan ki material ama season madu satra sing de yamna line thu na bang sung madu authentic material da impam oibani haiba material asi graded readers newspaper roll cards bilingual dictionary khangre ko sima adu ki dadi ki ai jan official ki dadi graded readers and hare sima tijalaga ya tawdiro makha the piriba sing asidagi loan tambagi achumba du natap karamanu natap not haibani ko loan no matam da grammar tamba haibas tangai fati koina grammar se loan tamba da maru oi hen dilawe ba adu maki ji pe ko tam da loan no matam da grammar tamba haibasi ai fati je lali hai learner sing khuding mona loan no ilai lai na tamba ngam kari gum tangai fadana pibam to ko matam loan aduna piragadi si chume loan tamba da matam yamna lowi loan tamasi art sembani grammar is the sigi doubt yam lay grammar is maru we na khoi di angar de grammar ne tor di lak pani nan si du loan gi ba language ki ba kano da kari lay no do mayam thijan biro isu khang dream se ayu ndi du si ma ahum ji de ma khosal lam do ni ko makha da piri ba sing asi da ki lai sing singi maram da karam na ram lai have the picture to budu picture oina yahon budu angang lai sing da ko lai sing the picture sing amasung illustration unfamiliar amasung memorable context sing the loan do thorok pa mating pa yes uthorok pa da lai do na kamaro lo la lai da ko content so ka pa ye angang sing interest ngap yes angang sing interest lai yek pa picture ka yaw din kan to adu gum lai sing yek na bi mo khoi da kudung sa bi cdp de na angang sing dana adisi yauriba picture si no ye u ka habi kulung sam di even nateba tongan drawing class amna kayang da taw di amani ko sise loan chakot han bigi cognitive theory na saukat pa loan adu di madu ngang saktana taw dingi mama concept adu gi maram angang dui khang mangamba adu da mi yeng thamba mi amogi pokpa da yawjar ko taw ngam sakti innate adu haibani sin reward amosu punishment pampai na tamba the cognitive theory na high dc se samas ki manung de interaction ki pampai ki loina thamba cognitive theory Vygotsky ki dari interaction khara yaw bane tu oidi one se oi join ko video se yamna sang hidore tu na ai sigi language paper 1 gi orasu language 2 ja tu sina ai top video ma na sema ai thaga chara ge ko si si yam sang ha ni tu na ai ni su video si da kana dum 1 ni language 1 ni 2 ni dum thara ge yeah thank you everyone